ꯃꯨꯚꯤꯁꯤꯒꯤ ꯃꯈꯥꯇꯥꯕ ꯁꯔꯨꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯖꯦꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯕꯁꯇꯤ ꯑꯗꯨꯕꯨ ꯃꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯁꯥꯏꯟ ꯆꯪꯏ, ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯟ ꯑꯗꯨ ꯀꯔꯝꯅ ꯂꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕꯅꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯁꯥꯏꯟ ꯂꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯇꯤꯟꯅꯁꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯕꯥꯁꯨ ꯒꯤꯇꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥ ꯑꯗꯨꯅꯗꯤ ꯁꯤꯕꯥ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯤꯇꯥꯒꯤ ꯃꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯍꯜꯂꯤ, ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯗꯨ ꯁꯣꯛꯍꯟꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯂꯥꯛꯂꯒ ꯅꯪꯅ ꯁꯣꯛꯀꯦꯗꯤ ꯂꯩꯇꯗꯅ ꯑꯩꯅ ꯑꯣꯏꯅ ꯁꯣꯛꯍꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯤꯕꯥ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯁꯤꯕꯥꯅꯗꯤ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯈꯤꯕꯗꯨꯅꯤ, ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯉꯥꯡꯅ ꯁꯛꯅꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯍꯥꯛꯁꯤ ꯑꯩ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯂꯦꯞꯅꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯋꯥ ꯇꯥꯔꯣꯏ, ꯊꯥꯏꯅꯒꯤ ꯋꯥꯗꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯒꯤꯇꯥꯅꯁꯨ ꯁꯤꯕꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯥꯛꯅ ꯊꯣꯛꯂꯛꯈꯤ꯫ ꯖꯦꯕꯤꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯖꯦꯕꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁꯥꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯁꯣꯏ ꯇꯧ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯂꯨꯔꯁꯤ, ꯃꯥꯒ ꯋꯥ ꯉꯥꯡꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯖꯦꯕꯤꯁꯨ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯁꯨ ꯔꯥꯃꯀ꯭ꯔꯤꯁꯅ ꯎꯅꯕ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯦꯕꯤꯅ ꯁꯥꯏꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯁꯣꯏ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯌꯥꯕ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯖꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ, ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯇꯥꯟꯊꯣꯛꯇꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ, ꯅꯪꯒꯤ ꯁꯥꯏꯟ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤ ꯑꯥꯏꯟꯅꯁꯨ ꯌꯥꯗꯦ, ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯕꯁꯤꯅ ꯅꯤꯌꯣꯝꯅꯤ꯫ ꯃꯗꯨꯅ ꯖꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯤꯌꯣꯝ ꯀꯥꯅꯨꯟ ꯍꯥꯏꯕꯁꯤꯗꯤ ꯁꯔꯀꯥꯔꯅ ꯁꯦꯝꯕꯅꯤ, ꯁꯔꯀꯥꯔꯗꯨꯗꯤ ꯆꯍꯤ 5 ꯈꯛꯇꯅꯤ ꯄꯥꯜꯂꯤꯕꯁꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯉꯥꯛꯇꯅꯅꯤ ꯆꯂꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯔꯀꯥꯔꯗꯤ ꯍꯣꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯁꯣꯏ ꯑꯁꯤꯒꯤ ꯚꯦꯂꯨꯗꯤ ꯍꯣꯡꯕ ꯅꯥꯏꯔꯣꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯁꯨ ꯁꯣꯏ ꯑꯁꯤ ꯇꯧꯕ ꯉꯝꯂꯔꯣꯏ, ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ, ꯂꯦꯡꯕꯤꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯖꯦꯕꯤꯁꯨ ꯁꯣꯏ ꯑꯗꯨ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯤꯕꯥ ꯎꯅꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯕꯁꯇꯤ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯅꯤꯡꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯁꯥꯎꯀꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯑꯩꯅ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯁꯣꯏ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯀꯅꯥꯅꯣ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯐꯤꯁꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯃꯀ꯭ꯔꯤꯁꯅ ꯀꯧꯏ꯫ ꯔꯥꯃꯀ꯭ꯔꯤꯁꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯅ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯋꯥꯖꯗꯣꯔꯤꯕꯅꯣ, ꯁꯣꯏ ꯑꯗꯨ ꯑꯩꯅ ꯂꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯁꯣꯏ ꯑꯁꯤ ꯀꯔꯝꯅ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕꯅꯤ, ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯥꯏꯀꯠꯅꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯈꯤ, ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯤꯗꯣꯛꯂꯝꯂꯒ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯂꯥꯏꯀꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯁꯨ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥ ꯂꯩꯇ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯣꯔꯒꯥꯟꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯌꯣꯟꯊꯣꯛꯂꯒꯦ, ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯩꯁꯥ ꯑꯁꯤ ꯄꯤꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅꯗꯤ ꯌꯥꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫
ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯕ ꯃꯇꯝꯗ ꯊꯤꯡꯕ ꯉꯝꯒꯗꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯌꯥꯝꯅꯗꯤ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯗꯦꯗ ꯕꯣꯗꯤꯁꯤ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯁꯤꯕꯥꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯉꯥꯡ ꯑꯁꯤ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯨꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯗꯨꯃ ꯇꯧꯕꯤꯒꯅꯨ, ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯅꯪꯅ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯔꯥꯃꯀ꯭ꯔꯤꯁꯅꯁꯨ ꯂꯥꯛꯈꯤ꯫ ꯃꯄꯥ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯗꯦꯗ ꯕꯣꯗꯤꯗꯨ ꯄꯥꯏꯒꯅꯨ, ꯀꯅꯥꯝꯇꯅ ꯃꯗꯨꯒꯤ ꯗꯦꯗ ꯕꯣꯗꯤꯗꯨ ꯄꯥꯏꯕ ꯌꯥꯔꯣꯏ, ꯃꯌꯥꯝꯅ ꯂꯦꯞꯅꯔꯤꯕ ꯁꯨꯒꯨꯝꯅ ꯂꯦꯞꯅꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯞꯍꯟꯕ ꯍꯥꯏꯕꯁꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯅ ꯀꯞꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯃꯁꯤꯗꯤ ꯄꯥꯞꯀꯤ ꯊꯕꯛ ꯅꯠꯇꯕ꯭ꯔꯥ? ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯄꯤ ꯑꯣꯏꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯁꯨ ꯂꯥꯛꯇꯨꯅ ꯁꯤꯕꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯕꯥꯅꯁꯨ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯑꯣꯖꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯂꯒꯅꯤ, ꯑꯗꯣꯝ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯄꯥꯞꯀꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯇꯥꯜꯂꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯄꯥꯞꯀꯤ ꯄꯩꯁꯥ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯄꯥꯞꯀꯤ ꯄꯩꯁꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯄꯥꯞꯀꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯐꯕꯕꯨ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥ ꯑꯁꯤꯗ ꯄꯩꯁꯥꯅꯤ, ꯄꯩꯁꯥꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯇꯣꯜꯂꯤꯕ ꯁꯤꯟꯐꯝ ꯑꯁꯦ ꯑꯩꯅ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯤꯕꯥꯅ ꯅꯪꯅ ꯑꯐꯕ ꯁꯥꯔꯤꯅꯦꯅ ꯇꯧꯔꯤꯕꯁꯤ ꯄꯩꯁꯥ ꯑꯁꯤ ꯁꯤꯟꯐꯝ ꯑꯁꯤ ꯀꯌꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯁꯤꯡꯂꯅꯤ ꯍꯥꯏꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯁꯤꯕꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯒꯦꯔꯦꯟꯇꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯒꯦꯔꯦꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯍꯪꯉꯛꯏ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦ ꯑꯁꯤꯗ ꯁꯣꯏ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯣꯏ ꯇꯧꯍꯧꯔꯤꯕ ꯆꯦ ꯑꯁꯤꯗꯤ ꯕꯁꯇꯤ ꯑꯁꯤꯕꯨ ꯇꯛꯈꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯖꯦꯕꯤꯅ ꯄꯤꯔꯛꯈꯤꯕ ꯆꯦ ꯑꯗꯨꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯤꯕꯥꯅ ꯊꯕꯛ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ, ꯅꯪ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯁꯤꯕꯥꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯑꯩꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯃꯃꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯆꯥꯛꯄꯅ ꯂꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯨꯔꯁꯨ ꯐꯨꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯃꯍꯥꯛꯄꯨ ꯃꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯁꯨ ꯁꯥꯎꯕ ꯍꯥꯏꯕꯗꯨꯅ ꯌꯧꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯂꯤꯁꯇ ꯐꯥꯍꯟꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯇꯝꯗꯁꯨ ꯁꯤꯕꯥꯒꯤ ꯃꯃꯤꯠꯇꯗꯤ ꯄꯤꯔꯥꯡꯇꯅ ꯄꯤꯔꯣꯏꯅꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯁꯤꯕꯥꯒꯤ ꯃꯃꯥꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡ ꯌꯦꯡ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯍꯥꯏꯔꯛꯏ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯕꯤꯔꯝꯗꯨꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯆꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯤꯕꯥꯕꯨ ꯇꯞ ꯇꯥꯅ ꯄꯨꯡꯈꯠꯂꯗꯨꯅ ꯀꯟꯊꯔꯗꯨꯅ ꯐꯨꯊꯔꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯤ ꯃꯃꯥꯡꯊꯛꯇꯒꯤ ꯁꯤꯕꯥꯒ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯐꯖꯅ ꯇꯣꯠꯈꯤ꯫ ꯁꯤꯕꯥꯁꯨ ꯄꯨꯂꯤꯁꯅ ꯐꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯇ ꯐꯥꯍꯟꯈꯤꯕꯒꯤ ꯆꯩꯅꯥ ꯑꯁꯤꯗꯤ ꯄꯨꯂꯤꯁꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯒꯤ ꯍꯦꯟꯅ ꯀꯟꯈꯤ꯫ ꯕꯁꯇꯤ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯑꯣꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯕꯒꯤ ꯍꯥꯏꯕꯗꯤ ꯕꯦꯜꯒꯤ ꯄꯩꯁꯥ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯗ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯅ ꯕꯁꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯏꯟꯊꯣꯛꯂꯕ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗ ꯊꯣꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ? ꯐꯔꯦ, ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯁꯇꯤ ꯑꯁꯤꯒꯤꯗꯤ ꯏꯆꯥ ꯏꯁꯨ ꯑꯣꯏꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ
ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯗ ꯕꯦꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯗꯨ ꯈꯥꯏꯖꯤꯟꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅ ꯂꯥꯛꯇꯨꯅ ꯁꯤꯕꯥꯒꯤ ꯕꯦꯜ ꯇꯧꯕꯒꯤꯗꯃꯛꯇ ꯈꯥꯏꯖꯤꯟꯅꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯍꯥꯞꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯁꯤꯕꯥꯗ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯁꯤ ꯑꯩꯅ ꯄꯤꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯎ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯔꯥꯃꯀ꯭ꯔꯤꯁꯅꯁꯨ ꯑꯣꯖꯥꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤꯕꯥꯁꯨ ꯔꯥꯃꯀ꯭ꯔꯤꯁꯅ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯃꯌꯨꯝꯗ ꯅꯨꯡ ꯊꯥꯖꯤꯜꯂꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗꯨ ꯏꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯖꯦꯜꯗ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯃꯀ꯭ꯔꯤꯁꯅꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯆꯩꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯟꯅ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯛꯄꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯑꯁꯨꯝ ꯊꯥꯞꯅ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯏꯊꯧꯗꯥꯡꯗꯤ ꯀꯥꯎꯐꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯂꯥꯟꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯇꯣꯟꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗ ꯏꯟꯁꯤꯜꯂꯗꯨꯅ ꯑꯩꯕꯨ ꯖꯦꯜꯗ ꯊꯥꯖꯤꯜꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯁꯇꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯀꯥꯏ ꯐꯤꯔꯨꯞ ꯅꯪꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕ ꯃꯇꯧꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯇꯥꯔꯤꯕ ꯅꯨꯡ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯇꯥꯟꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯌꯨꯒ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯈꯔ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯀꯔꯤꯅꯣ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯕꯨ ꯕꯥꯇꯣꯟ ꯇꯧꯔꯛꯇꯦꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯤꯇꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯨ ꯉꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗꯗꯤ ꯙꯔꯃ ꯀꯔꯃꯒꯤ ꯂꯥꯏꯁꯣꯜ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯒꯤꯇꯥꯒꯤ ꯕꯣꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯕꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯕꯥꯗ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯅꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯂꯔ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯃꯛꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯖꯦꯜꯗ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤ ꯊꯥꯒꯠꯀꯦ ꯂꯩꯇꯗꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯚꯥꯁꯟ ꯄꯤꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯒꯤꯇꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯖꯦꯜꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯅꯥꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯅꯃꯥꯒ ꯅꯄꯥꯒꯅ ꯅꯪꯕꯨ ꯆꯩꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯅꯪꯉꯣꯟꯗ ꯉꯥꯡꯉꯛꯄ ꯌꯥꯎꯕ꯭ꯔꯥ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯔꯤ ꯃꯇꯥ ꯍꯥꯏꯕꯁꯤꯗꯤ ꯆꯒꯠ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯐꯖꯅ ꯊꯛꯇꯨꯅ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯒꯤꯇꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯒꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯏꯁꯩꯕꯨ ꯁꯛꯄ꯭ꯔꯣ ꯖꯒꯣꯏꯕꯨ ꯁꯥꯕ꯭ꯔꯣ ꯇꯧꯈꯤ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯂꯥꯛꯈꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯑꯩꯅ ꯗꯥꯟꯁ ꯇꯧꯈꯤꯕ ꯑꯩꯅ ꯏꯁꯩ ꯁꯛꯈꯤꯕꯁꯤꯡ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯒꯤꯇꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯁꯤꯕꯥꯗ ꯆꯩꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤꯕꯨ ꯃꯤꯔ ꯍꯤꯡꯆꯥꯕꯔꯥ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝꯅ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯣꯔꯤꯕꯒꯦ ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ꯭ꯔꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯗꯨ ꯇꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯅꯪꯅ ꯅꯪꯒꯤ ꯅꯁꯛ ꯑꯁꯤꯕꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯕ꯭ꯔꯥ ꯊꯤꯅ ꯊꯤꯔꯤꯕ ꯁꯝꯗꯨꯒ ꯀꯣꯏꯗꯨꯒ ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯅꯪꯕు ꯅꯨꯡꯁꯤꯔꯣꯏ ꯅꯪꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯗꯅ ꯅꯪꯕꯨ ꯑꯩꯅ ꯇꯨꯀꯠꯆꯕ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯑꯁꯦ ꯃꯤꯅꯅꯦ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯐꯝ ꯊꯣꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯇꯝꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅꯅꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯐꯖꯅ ꯅꯨꯡꯁꯤꯕ ꯌꯥꯕꯅꯤ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯐꯪꯈꯤꯗꯦ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯐꯪꯈꯤꯗꯦ ꯌꯨꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯩꯃꯤꯟꯅꯒꯗꯕꯗ ꯑꯩꯗꯤ ꯂꯥꯏꯔꯛ ꯈꯨꯜꯂꯛꯇ ꯆꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯅꯊꯟꯗ ꯂꯦꯞꯇꯨꯅ ꯑꯉꯥꯡ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯅ ꯅꯨꯄꯤ ꯑꯃꯕꯨ ꯀꯔꯝꯅ ꯁꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯨꯟꯗꯨꯅ ꯂꯧꯕ ꯌꯥꯗꯦ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯅꯪꯅ ꯑꯩꯒꯤ ꯀꯣꯏꯂꯥꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯁꯥꯡꯕ ꯁꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯨꯀꯠꯆꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯟꯈꯤꯗꯦ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯛꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯁꯛ ꯇꯧꯅ ꯅꯨꯄꯤꯗ ꯀꯔꯝꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯋꯥꯡꯕ ꯊꯥꯛ ꯑꯃꯗ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒ ꯂꯦꯞꯃꯤꯟꯅꯕ ꯐꯥꯎꯕ ꯏꯀꯥꯏꯖꯔꯤꯕꯅꯤꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯨꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯅꯗꯤ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗ ꯏꯖꯠ ꯑꯝꯇ ꯇꯧꯕꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯅꯦ ꯅꯄꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯧꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤꯅꯦ ꯅꯪꯅ ꯇꯣꯔꯆ ꯄꯥꯏꯗꯨꯅ ꯊꯤꯔꯁꯨ ꯐꯪꯂꯣꯏ ꯃꯁꯤꯒꯤ ꯗꯥꯏꯂꯣग ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯁꯥꯏꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯒꯤꯇꯥꯁꯨ ꯁꯤꯕꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯁꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯤꯕꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯟꯅꯕ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯍꯥꯟꯒꯩꯗꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄꯅꯤ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯄꯅꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯥ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯞ ꯇꯥꯅ ꯊꯛꯀꯩ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯗꯧꯕꯒꯤꯗꯃꯛꯇ ꯔꯤꯑꯦꯛꯁꯟ ꯄꯤꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯇꯨꯅ ꯅꯪꯕꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯁꯨꯡ ꯁꯤꯕꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛꯁꯨ ꯆꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯀꯔꯦꯝꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯨꯄꯥ ꯃꯌꯥꯝ ꯄꯔꯦꯡ ꯂꯦꯡꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯤꯇꯥ ꯑꯗꯨ ꯌꯥꯝꯅ ꯂꯤꯡꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯗꯣ ꯑꯩ ꯒ꯭ꯌꯥꯟꯕꯨꯗꯤ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯨꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏ ꯗꯦ ꯅꯨꯃꯤꯠꯇ ꯌꯨ ꯊꯤꯕꯗꯤ ꯐꯪꯉꯝꯒꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯀꯔꯝꯅ ꯁꯨꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯁꯥꯅ ꯊꯤꯖꯧ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯗ꯭ꯔꯥꯏ ꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯒꯗꯕ ꯑꯁꯤꯗꯤ ꯃꯐꯝ ꯖꯒꯥ ꯈꯔꯗꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯨ ꯑꯃꯠꯇ ꯌꯣꯟꯅꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯔꯝꯅ ꯌꯨ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯕꯥ ꯍꯣꯏꯗꯤ ꯈꯪꯕꯅꯤꯅ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯒ ꯃꯍꯥꯛꯄꯨ ꯁꯨꯝꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯁꯨ ꯆꯨꯝꯂꯤꯕꯅꯤ ꯅꯪ ꯑꯁꯤ ꯅꯀꯣꯏ ꯅꯔꯥꯡꯅꯤ ꯅꯁꯝꯅꯤ ꯅꯅꯥꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯁꯥ ꯅꯔꯨ ꯈꯔ ꯅꯥꯟꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯝ ꯅꯨꯡ ꯀꯛꯊꯠꯂꯣ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯔꯛꯀꯅꯨ ꯏꯃꯥꯟꯅꯕꯒꯤꯗꯃꯛꯇ ꯇꯧ ꯍꯥꯏꯇꯥꯔꯒꯗꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕꯗꯒꯤꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯅꯤꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯏꯁꯪꯗ ꯂꯥꯛꯈꯤ ꯂꯥꯏꯁꯪꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯅꯨꯡꯁꯤ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅꯗꯤ ꯅꯪꯒꯨꯝꯕ ꯒꯨꯟꯗꯥ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯊꯥꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯨꯔꯨꯕ ꯅꯠꯇꯦ ꯑꯗꯣꯝꯅ ꯂꯥꯛꯇꯨꯅ ꯁꯨꯞꯅꯇꯒꯤ ꯕꯣꯔ ꯄꯤꯕꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯗꯨꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯁꯤꯕꯥꯒꯤ ꯃꯈꯣꯡ ꯄꯥꯏꯒꯦ ꯇꯧꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯒꯤꯇꯥꯒꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯐꯤꯛꯁ ꯇꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯂꯨꯍꯣꯡꯕꯁꯤꯗ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯐꯕ ꯅꯨꯄꯥꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁꯥꯏꯟꯁ ꯀꯃꯔꯁ MBBS ꯂꯣꯏꯅ ꯇꯝꯗꯨꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯀꯝꯄꯤꯌꯔ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯁꯔꯨ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯔꯨꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯂꯣꯏꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪꯅ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀ꯭ꯋꯤꯖ ꯑꯃ ꯇꯧꯁꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯁꯦꯜ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯑꯗꯨ ꯌꯥꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀ꯭ꯋꯤꯖ ꯑꯗꯨ ꯂꯥꯏꯁꯪ ꯑꯗꯨꯗ ꯁꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯋꯤꯖ ꯑꯁꯤ ꯍꯪꯕꯒꯤ ꯅꯤꯌꯣꯝ ꯑꯁꯤꯅ ꯃꯌꯥꯝ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯍꯪꯒꯗꯕ ꯃꯃꯥꯟꯅꯕꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯕꯥꯗꯨꯗ ꯍꯪꯒꯗꯕꯅꯤ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯪꯂꯤꯕ ꯀꯣꯏꯁꯟ ꯑꯁꯤꯗꯤ ꯑꯔꯨꯕ ꯀꯣꯏꯁꯟ ꯍꯪꯉꯤ ꯑꯗꯨꯃꯛꯇꯕꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯍꯥꯏꯕꯗꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯁꯟꯁꯤꯡ ꯍꯪꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥꯟꯅꯕꯗꯨꯅ ꯁꯤꯕꯥꯗ ꯍꯪꯂꯤꯕ ꯑꯁꯤꯅ ꯑꯔꯥꯏꯕ ꯀꯣꯏꯁꯟ ꯍꯪꯉꯛꯏ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤ ꯃꯃꯤꯡꯒꯨꯝꯕ ꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯌꯥꯝꯕꯗ ꯃꯈꯣꯏꯗꯤ ꯑꯔꯥꯏꯕ ꯀꯣꯏꯁꯟ ꯍꯪꯉꯤ ꯅꯪꯅꯗꯤ ꯑꯔꯨꯕ ꯀꯣꯏꯁꯟ ꯍꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯏꯁꯟ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯍꯪꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯗꯨꯅ ꯁꯤꯕꯥꯗ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯃꯇꯝꯗꯗꯤ ꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯈꯨꯕꯥꯛꯇ ꯈꯨꯠꯁꯥ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯈꯪꯆꯤꯟꯅꯗꯕ ꯁꯥꯔꯗꯨꯅ 5 ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯔꯥꯏꯕ ꯀꯣꯏꯁꯟ ꯍꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯇꯥꯞꯇ ꯁꯤꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯀꯣꯏꯁꯟ ꯍꯪꯕ ꯃꯇꯝꯗꯗꯤ ꯈꯨꯕꯥꯛ ꯑꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯈꯨꯕꯥꯛ ꯑꯁꯤꯗ ꯃꯩ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯀ꯭ꯋꯤꯖ ꯑꯁꯤ ꯆꯤꯇꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯩ ꯌꯦꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅꯗꯤ ꯀ꯭ꯋꯤꯖ ꯑꯁꯤ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯊꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯒꯤꯇꯥꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯒꯤꯇꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯂꯨꯍꯣꯡꯁꯦ ꯍꯥꯏꯗꯨꯅ ꯅꯄꯥꯗ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅꯗꯤ ꯀꯅꯥꯅ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯝ ꯑꯁꯤ ꯍꯧꯈꯤꯕꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯃꯗꯨꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯅꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯒꯤ ꯅꯪꯅ ꯉꯥꯡꯉꯛꯄꯗ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯅ ꯇꯥꯒꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗꯒꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯍꯪꯂꯤꯕꯁꯤꯅꯤ ꯅꯪꯅꯕꯨ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗꯦꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯁꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯈ꯭ꯔꯔꯣꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯒꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯌꯨꯝꯗ ꯃꯄꯥ ꯑꯃꯁꯨꯡ ꯒꯤꯇꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯤꯇꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯂꯝꯕꯤ ꯑꯣꯟꯅ ꯇꯩꯅ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯂꯝꯕꯤ ꯑꯗꯨ ꯆꯨꯝꯊꯣꯛꯇꯔꯒꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯕꯤꯜꯗꯔ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯃꯦꯞꯀ ꯄꯨꯊꯣꯛꯇꯨꯅ ꯌꯨꯝ ꯁꯥꯕꯒꯤ ꯑꯣꯟꯗꯨꯅ ꯂꯩꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅꯗꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯈꯤ ꯃꯗꯨꯗ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯃꯁꯤꯒꯤ ꯕꯁꯇꯤ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯌꯥꯕꯒꯤ ꯆꯦ ꯑꯗꯨꯗ ꯁꯣꯏ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅꯗꯤ ꯑꯩꯅ ꯃꯗꯨꯗ ꯀꯩꯗꯧꯅꯨꯡꯗ ꯁꯣꯏ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯕꯤꯜꯗꯔꯁꯤꯡ ꯑꯗꯨꯗ ꯀꯔꯝꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯁꯥꯗꯣꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯜꯗꯔꯁꯤꯡ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯃꯀ꯭ꯔꯤꯁꯅꯅꯁꯨ ꯀꯩꯗꯧꯕꯖꯥꯠꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩ ꯑꯝꯇ ꯊꯤꯖꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦ ꯆꯥꯡ ꯀꯌꯥꯃꯔꯨꯝꯗꯨ ꯊꯤꯖꯤꯟꯕ ꯂꯥꯛꯈꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯊꯤꯖꯤꯟꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯁꯣꯏ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯀꯤꯜ ꯎꯅꯕ ꯂꯥꯛꯈꯤ ꯁꯣꯏ ꯑꯗꯨ ꯑꯩꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯎꯀꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅꯗꯤ ꯖꯦꯕꯤꯅ ꯁꯣꯏ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯣꯏ ꯇꯧꯕ ꯆꯦ ꯑꯗꯨ ꯃꯈꯣꯏꯗ ꯀꯔꯝꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯗ ꯇꯧꯕ ꯌꯥꯕ ꯎꯄꯥꯏ ꯑꯁꯤ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯔꯥꯃꯀ꯭ꯔꯤꯁꯅꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯍꯥꯞꯆꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯕ꯭ꯌꯨꯔꯣꯒꯤ ꯃꯤ ꯊꯥꯈꯣ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯕ꯭ꯌꯨꯔꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥ ꯊꯝꯐꯝ ꯑꯗꯨ ꯇꯥꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯞꯁꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯕꯨ ꯐꯥꯍꯟꯕ ꯂꯥꯛꯈꯤ ꯔꯥꯃꯀ꯭ꯔꯤꯁꯅꯅꯗꯤ ꯑꯩ ꯀꯔꯞꯁꯟ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯋꯥꯔ ꯑꯗꯨ ꯆꯤꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯕ꯭ꯌꯨꯔꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯁꯤꯕꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ ꯃꯍꯥꯛꯇꯤ ꯂꯃꯜ ꯈꯨꯝꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯔꯛꯏ ꯃꯉꯣꯟꯗ ꯁꯥꯞ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯛꯏꯕꯅꯤ
ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯔꯥꯃꯀ꯭ꯔꯤꯁꯅꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅ ꯅꯪꯕꯨ ꯋꯥꯔꯛꯑꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯔꯥꯃꯀ꯭ꯔꯤꯁꯅꯕꯨ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ ꯃꯃꯥꯗꯨꯁꯨ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯙꯣꯟ ꯊꯤꯟꯕ ꯀꯌꯥ ꯅꯦꯛꯂꯗꯨꯅ ꯃꯄꯥꯗꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯒꯤꯇꯥꯅ ꯁꯤꯕꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛ ꯁꯤꯕꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯤꯕꯥꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯂꯩꯇꯕꯔꯥ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅꯗꯤ ꯅꯪꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯌꯥꯝꯅ ꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯣꯔꯤꯕꯒꯦ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯖꯪꯒꯜꯗ ꯂꯩꯒꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯏꯄꯥ ꯀꯔꯤꯒꯤ ꯏꯄꯥ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯣ ꯊꯤꯗꯨꯅ ꯂꯩꯔꯝꯃꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤꯅꯦ ꯃꯗꯨ ꯈꯛꯇꯅꯤ ꯍꯩꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯁꯤꯗꯤ ꯁꯨꯡꯍꯩ ꯍꯩꯔꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯪꯒꯨꯝꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯊꯥꯖꯗꯨꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯒꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯁꯤꯕꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯙꯣꯟ ꯊꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯇꯣꯟꯕ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯐꯪꯈꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯣꯏꯈꯤꯕꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯖꯦꯕꯤ ꯂꯥꯛꯇꯨꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯑꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯐꯥꯎ ꯁꯥꯔꯤ ꯑꯩ ꯑꯁꯤ ꯀꯣꯠꯁꯨ ꯇꯥꯏ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯒꯨꯟꯗꯥꯅꯤ ꯅꯪꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯍꯦꯛꯇ ꯐꯝꯍꯟꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯑꯁꯦ ꯊꯨꯡꯉꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯄꯥꯝꯈꯤꯕꯅꯤ ꯅꯪꯒꯤ ꯁꯥꯏꯟ ꯑꯗꯨ ꯑꯩꯅ ꯀꯔꯝꯅ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯅꯪꯒꯤ ꯁꯥꯏꯟ ꯑꯁꯤ ꯂꯧꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝꯅꯥꯀꯟꯗꯤ ꯁꯤꯕꯥꯅ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯣꯏ ꯑꯗꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗꯨꯗꯒꯤ ꯂꯧꯈꯤꯕꯅꯤ ꯁꯣꯏ ꯑꯗꯨ ꯀ꯭ꯔꯤꯁꯅꯀꯥꯟꯇꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯑꯩꯅ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯆꯥꯎꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯩꯅ ꯀꯃꯥꯏꯅ ꯅꯈꯣꯏꯗ ꯂꯧꯅꯝ ꯇꯧꯔꯤꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯗꯨꯅ ꯆꯥꯎꯍꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯅꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯇꯧꯍꯜꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯦꯕꯤꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯍꯥꯏꯔꯛꯏ ꯕꯁꯇꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯕꯥꯅ ꯕꯁꯇꯤ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯅꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯏꯅ ꯇꯥꯟꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯔꯤꯕꯅꯤ ꯅꯈꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯈꯤꯕꯗꯣ ꯍꯌꯦꯡ ꯍꯤꯌꯥꯔꯤꯡ ꯊꯣꯛꯏ ꯆꯦꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯒꯦꯜ ꯑꯣꯏꯕ ꯆꯦ ꯉꯥꯛꯇꯅꯤ ꯅꯪꯅꯁꯨ ꯁꯣꯏ ꯇꯧꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯪꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯉꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯕꯥꯅ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯇꯥꯟꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯑꯣꯖꯥꯗꯨ ꯂꯥꯛꯏ ꯁꯤꯕꯥꯒꯤ ꯑꯣꯖꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯒꯨꯔꯨꯖꯤ ꯅꯪꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯐꯝ ꯆꯥꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯔꯤꯝꯇ ꯇꯧꯕꯤꯔꯅꯨ ꯌꯥꯔꯦ ꯅꯪꯅ ꯇꯧꯕꯁꯦ ꯂꯣꯏꯅ ꯄꯦꯜꯂꯦ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯁ꯭ꯔꯝꯗ ꯆꯥꯎꯔꯛꯈꯤꯕ ꯅꯪ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯑꯗꯨꯝ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯔꯤꯕꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯁꯦ ꯀꯞꯇꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩ ꯀꯞꯄꯗ ꯄꯦꯜꯂꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯨ ꯃꯨꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯔꯦ
ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯤꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯈꯜꯂꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯁꯤꯔꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯉꯥꯎꯍꯜꯂꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯗꯨꯗ ꯑꯣꯖꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯨ ꯇꯣꯛꯑꯣ ꯌꯦꯡꯉꯨ ꯅꯪ ꯅꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨꯁꯨ ꯅꯪꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯅꯤꯡꯊꯤꯖꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯨꯅ ꯑꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯈꯣꯏꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯌꯦꯡꯉꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝꯗꯤ ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯣꯛꯑꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯣꯔꯁ ꯄꯨꯝꯅꯕ ꯑꯁꯦ ꯀꯅꯥꯅ ꯍꯨꯟꯈꯤ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯅꯄꯥ ꯄꯣꯛꯇꯕꯗꯨꯅ ꯍꯨꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯄꯥꯗꯨꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯪꯅ ꯌꯥꯏꯐꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯅꯥꯛꯇꯕꯨ ꯂꯩꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯁꯤꯕꯥꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯈꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯅ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯕꯁꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯖꯦꯜꯗꯒꯤ ꯕꯦꯜ ꯂꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯣꯏꯅ ꯈꯥꯏꯖꯤꯟꯅꯈꯤꯕꯅꯤ ꯃꯈꯣꯏꯅ ꯇꯥꯜꯂꯨꯔꯤꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯇꯥꯜꯂꯨꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯅꯪ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯁꯣꯏ ꯑꯁꯤ ꯅꯪꯅ ꯇꯧꯈꯤꯕꯅꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯨꯝꯕ ꯈꯛꯇꯅꯤ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯁꯤ ꯑꯩ ꯁꯤꯔꯕꯁꯨ ꯑꯔꯥꯟꯕꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯇꯧꯒꯨꯝꯕꯁꯨꯡ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯤ ꯀꯟꯕ ꯄꯥꯝꯂꯝꯒꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯤꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯖꯦꯕꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯍꯣꯏ ꯐꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯁꯨ ꯁꯤꯕꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯥꯔꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯃꯛꯅ ꯄꯨꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯥꯠꯂꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯇꯁꯦꯡꯅ ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯕ ꯂꯤꯂꯥ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯞꯆꯗꯨꯅ ꯂꯩꯈꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯥꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥ ꯑꯃꯁꯨꯡ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯈꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨꯗ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯁꯤꯕꯥꯕꯨ ꯊꯥꯖꯔꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡ ꯑꯗꯨꯕꯨ ꯊꯥꯖꯕꯅꯤꯅ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯔꯝꯗ ꯅꯉꯣꯟꯗꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯁꯥꯎꯕꯒꯤ ꯋꯥꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯛ ꯐꯖꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯒꯤꯇꯥꯅꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯊꯦꯝꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕు ꯃꯍꯥꯛꯅꯗꯤ ꯃꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯑꯃꯠꯇ ꯇꯥꯕ ꯄꯥꯝꯈꯤꯗꯦ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯐꯖꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯕꯨꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯒꯤꯇꯥꯒ ꯃꯆꯟꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯒꯤꯇꯥꯅꯁꯨ ꯃꯕꯨꯡ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯒꯤꯇꯥ ꯎꯅꯕ ꯃꯇꯝꯗ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕꯒꯤ ꯋꯥꯔ ꯃꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯕ ꯂꯩꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯪꯂꯛꯄ ꯃꯪꯂꯥꯟ ꯑꯗꯣ ꯉꯁꯤꯗꯤ ꯊꯨꯡꯗꯣꯔꯕꯅꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯖꯦꯕꯤꯗ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯥꯒꯤꯗꯃꯛꯇ ꯀꯅꯥ ꯂꯩ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯕꯨ ꯀꯅꯥꯝꯇ ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯆꯟꯅꯨꯄꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯂꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯕꯨꯡ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯔꯥꯈꯤ ꯁꯤꯕꯤꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯤꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯅꯤ
ꯃꯗꯨ ꯃꯆꯟꯅꯨꯄꯤꯗꯨꯅ ꯀꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤꯗꯤ ꯔꯥꯈꯤ ꯄꯣꯔꯛꯇꯕ ꯃꯥꯜꯂꯤ ꯔꯥꯈꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ ꯁꯦ ꯑꯩꯉꯣꯟꯗ ꯁꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯤꯠꯃꯥꯡꯗꯗꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯔꯥꯈꯤꯗꯨꯕꯨ ꯂꯧꯔꯗꯨꯅ ꯃꯕꯨꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯕꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯑꯩꯗꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯆꯟꯅꯨꯄꯤꯅ ꯃꯕꯨꯡꯗ ꯔꯥꯈꯤ ꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯃꯆꯟꯅꯨꯄꯤꯗ ꯒꯤꯐ ꯑꯃꯗꯤ ꯄꯤꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯒꯤꯐ ꯑꯃꯗ ꯄꯨꯗꯕꯤꯗ ꯂꯥꯛꯂꯦ ꯃꯆꯟꯅꯨꯄꯤꯗꯨꯅꯗꯤ ꯌꯥꯔꯅꯤ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯩꯗꯧꯕꯩ ꯌꯥꯗꯣꯔꯤꯕꯅꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯒꯤꯐ ꯄꯤꯗꯣꯔꯤꯕꯅꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯕꯨꯡꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯄꯤ ꯇꯩꯊꯣꯛꯂꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯈꯤꯕꯒꯤꯅꯤ ꯃꯕꯨꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯀꯤ ꯖꯤꯞ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯧꯔꯦ ꯃꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯅꯪ ꯀꯤꯔꯤꯕ꯭ꯔꯥ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯍꯣꯏꯗ ꯇꯥꯃꯣ ꯌꯥꯎꯔꯤꯕ ꯀꯩꯗꯧꯕ ꯀꯤꯗꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯖꯤꯞ ꯑꯗꯨꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯈꯤ ꯒꯤꯇꯥꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯣꯛꯄꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕꯤꯗ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯁꯔꯥꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨ ꯌꯧꯔꯛꯈꯤ ꯁꯤꯕꯥꯁꯨ ꯖꯤꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨ ꯐꯝꯍꯜꯂꯝꯗꯨꯅ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯕꯥꯗ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯨꯠꯁꯤꯟꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯖꯦꯕꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯈꯤ ꯁꯤꯕꯥꯁꯨ ꯆꯠꯇꯨꯅ ꯂꯩꯕꯅꯤ ꯖꯦꯕꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅ ꯏꯟꯅꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯥꯏꯔꯛꯇꯨꯅ ꯂꯣꯏꯅ ꯐꯨꯊꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯃꯤ ꯑꯣꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯃꯤꯗ ꯈꯨꯠ ꯊꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯃꯃꯥꯡꯊꯛꯇꯗꯤ ꯌꯥꯝꯅ ꯐꯠꯂꯨꯗ꯭ꯔꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯔꯕ ꯃꯤꯠ ꯑꯗꯨꯗꯒꯤ ꯁꯦꯡꯂꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯇꯨꯅ ꯂꯩꯔꯛꯄ ꯑꯃꯁꯨꯡ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯣꯡꯗ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯣꯡ ꯑꯗꯨꯗ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯃꯤ ꯀꯌꯥꯃꯔꯨꯝ ꯐꯨꯈꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯈꯤ ꯄꯥꯞ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯤꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯅꯤꯛꯈꯤꯕꯅꯤ ꯅꯤꯛꯂꯤꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯅꯠꯇꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯨ ꯌꯥꯎꯗꯨꯅ ꯅꯤꯛꯈꯤ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡ ꯑꯗꯨꯗ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯅꯥꯄꯜ ꯀꯌꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕꯅꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯍꯤꯛ ꯍꯤꯛꯇꯨꯅ ꯀꯞꯈꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯔꯤ ꯃꯇꯥ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯦ ꯑꯩꯅ ꯃꯇꯥꯡ ꯑꯗꯨꯗ ꯈꯛꯇ ꯈꯪꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯕꯤꯗ ꯍꯥꯏꯔꯛꯏ ꯄꯩꯁꯥꯗꯒꯤꯗꯤ ꯔꯥꯈꯤ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯀꯌꯥꯃꯔꯨꯝꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯗꯨ ꯂꯥꯛꯈꯤꯗꯦ ꯑꯩꯅ ꯁꯥꯒꯠꯂꯝꯕ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯑꯃꯅ ꯃꯕꯨꯡ ꯑꯁꯤꯕꯨ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯁꯤꯕꯨ ꯊꯥꯖꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯁꯦ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯊꯨꯒꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯈꯣꯏꯁꯤꯡꯕꯨ ꯑꯩꯅ ꯐꯨꯊꯕ ꯑꯁꯦ ꯌꯦꯡꯍꯟꯗꯣꯔꯤꯕꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯆꯥꯎꯖꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯆꯟꯅꯨꯄꯤ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯤꯠꯌꯦꯡ ꯀꯥꯂꯟ ꯆꯠꯂꯛ ꯇꯥꯔꯒꯗꯤ ꯃꯕꯨꯡꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯎꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯩꯁꯦ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ
ꯅꯤꯡꯊꯧ ꯁꯦꯝꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥ ꯍꯦꯟꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯁꯨꯠꯀꯦꯁ ꯑꯃꯅꯤꯒꯤ ꯍꯦꯟꯅ ꯄꯤꯌꯨꯁꯨ ꯄꯤꯒꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯆꯟ ꯃꯕꯨꯡꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯅꯩꯈꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯍꯥꯛꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯦꯕꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯐꯨꯒꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯈꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯄꯨꯡꯈꯠꯇꯨꯅ ꯌꯥꯡꯈꯠꯇꯨꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯖꯦꯕꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯦꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯤꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯨꯕ ꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯃꯉꯣꯟꯗꯁꯨ ꯎꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯆꯥꯅꯨꯄꯥꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇꯄꯨ ꯊꯥꯗꯣꯛꯈꯤ ꯑꯃꯁꯨꯡ ꯕꯁꯇꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯦꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯆꯦꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯅ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯑꯣꯏ ꯅꯪꯅ ꯀꯅꯥꯒ ꯃꯨꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯕు ꯇꯞ ꯇꯥꯅ ꯐꯨꯔꯗꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯌꯣꯛꯂꯛꯂꯤꯕ ꯑꯁꯤ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯦ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯕ ꯇꯧꯔꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯀꯅꯥꯝꯇ ꯌꯥꯎꯗꯨꯅ ꯍꯤꯡꯉꯛꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯝꯇ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯍꯤꯡꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯕꯨ ꯁꯣꯟꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯆꯀ꯭ꯔꯤꯗꯤ ꯈꯔ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛꯇꯤ ꯇꯧꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯕꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯁꯣꯛꯄꯅꯤꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯃꯥꯗꯨꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯀꯅꯨ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯪꯅ ꯅꯆꯟꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯉꯝꯗꯦ ꯑꯄꯪꯕꯤ ꯃꯥꯅꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯏꯕꯨꯡ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯁꯨ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯁꯨ ꯃꯃꯥꯗ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯐꯥꯎꯕ ꯃꯃꯥꯗꯨꯅ ꯄꯤꯕꯤꯈꯤꯗꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯋꯥꯍꯟꯕ ꯃꯤ ꯑꯗꯨꯗꯤꯅꯦ ꯃꯥꯡ ꯇꯥꯛꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯈꯨꯠ ꯑꯁꯤꯅ ꯅꯪꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨꯗꯤ ꯍꯥꯠꯅꯤꯡꯉꯕꯅꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯅ ꯈꯟꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯃꯃꯥꯗꯨꯅ ꯉꯥꯡꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯕꯨ ꯑꯗꯨꯃꯛ ꯆꯣꯞꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯀꯥꯟꯇꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯁꯅꯀꯥꯟꯇꯀꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯈꯤꯗꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯟꯅꯨꯄꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯗꯨꯝꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯏ ꯁꯤꯕꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯀꯞꯀꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯁꯇꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯆꯟꯅꯨꯄꯤꯗ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯁꯤꯕꯥꯁꯨ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯁꯨ ꯍꯅꯨꯃꯥꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟꯗ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕꯤꯔꯤꯕꯅꯣ ꯌꯦꯡꯉꯨ ꯑꯩꯁꯤ ꯃꯔꯤ ꯃꯇꯥ ꯅꯨꯡꯁꯤꯕ ꯑꯁꯤ ꯈꯪꯗꯦ ꯍꯥꯏ ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ ꯅꯪꯁꯨ ꯍꯥꯏꯔꯣ ꯑꯩ ꯑꯁꯤꯕꯨ ꯃꯔꯤ ꯃꯇꯥ ꯅꯨꯡꯁꯤꯕꯒꯁꯦ ꯑꯃꯇ ꯈꯪꯗ꯭ꯔꯕꯔꯥ ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯗꯤ ꯑꯩꯅ ꯈꯟꯖꯔꯛꯄꯁꯦ ꯏꯃꯥꯗꯕꯨ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯕꯨ ꯐꯪ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗ ꯈꯟꯈꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯃꯁꯨꯝꯅ ꯂꯣꯏꯅ ꯊꯣꯛꯂꯦ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯌꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ
ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤ ꯃꯗꯨꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯤꯔꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯐꯝ ꯑꯁꯤꯕꯨ ꯅꯪ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯈꯣꯏꯒꯨꯝꯅ ꯑꯩꯕꯨꯁꯨ ꯏꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯣꯔ ꯑꯗꯨꯅ ꯍꯥꯏꯖꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯅꯥꯝꯇꯗ ꯑꯋꯥꯕ ꯄꯤꯈ꯭ꯔꯔꯣꯏ ꯑꯩ ꯍꯌꯦꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩ ꯀꯔꯤꯁꯨ ꯁꯤꯔꯣꯏ ꯑꯩꯕꯨ ꯄꯣꯛꯄꯤꯕꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯄꯣꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯅꯪꯅ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯪ ꯈꯛꯇꯅ ꯂꯧꯕ ꯌꯥꯒꯅꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯅ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯆꯥꯛꯆꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯃꯍꯥꯛ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯀꯞꯊꯗꯨꯅ ꯂꯩꯈꯤ ꯁꯤꯕꯥꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯒꯤꯇꯥꯅ ꯎꯈꯤ ꯒꯤꯇꯥꯅꯁꯨ ꯁꯤꯕꯥ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯒꯤ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁꯤꯕꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯤꯇꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯒꯤꯇꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯂꯥꯛꯂꯕ꯭ꯔꯥ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯩꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯦ ꯅꯪ ꯈꯛꯇꯅꯤꯅꯦ ꯋꯥꯠꯂꯝꯂꯤꯕꯁꯦ ꯍꯥꯏꯔꯣ ꯅꯪꯁꯨ ꯆꯩꯒꯗꯕꯁꯤꯡꯗꯣ ꯆꯩꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯩ ꯆꯩꯗꯣꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯃꯤꯅ ꯊꯧꯖꯥꯜꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯁꯤ ꯄꯥꯝꯕꯅꯤ ꯌꯦꯡꯉꯨ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯅꯊꯟꯗ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯀꯣꯛꯍꯟꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗ ꯌꯦꯟꯊꯣꯔꯛꯇꯨꯅ ꯈꯔꯗꯤ ꯌꯥꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯗꯨꯅ ꯁꯤꯕꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯁꯤꯕꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯕꯤꯁꯨ ꯃꯣꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯧꯕ ꯂꯥꯛꯈꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯍꯥꯠꯄꯅꯤ ꯕꯣꯗꯤ ꯑꯗꯨ ꯃꯇꯨꯞ ꯀꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯕꯣꯗꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯅꯤꯗꯤ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯆꯝꯕ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯥꯊꯤꯕ ꯃꯤ ꯃꯌꯥꯝ ꯀꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅ ꯂꯤꯊꯣꯔꯛꯏ ꯃꯃꯥ ꯃꯄꯥꯁꯨ ꯃꯈꯣꯏꯅ ꯁꯤꯕꯥꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯁꯨ ꯁꯤꯕꯥꯅ ꯂꯩꯔꯤꯕ ꯕꯁꯇꯤꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯣꯝ ꯀꯌꯥꯃꯔꯨꯝ ꯄꯣꯈꯥꯏꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯤꯜꯂꯗꯨꯅ ꯃꯤ ꯀꯌꯥꯗ ꯐꯨꯕ ꯆꯩꯕ ꯇꯧꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯌꯥꯃꯔꯨꯝꯁꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯁꯤꯕꯥꯕꯨ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁꯤꯕꯥ ꯑꯁꯤ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯣꯠꯄ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯥꯛꯅ ꯂꯥꯡ ꯑꯃ ꯊꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯃꯃꯤꯠ ꯇꯥꯡꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯩ ꯊꯥꯅꯕꯒꯤ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯕꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯡ ꯂꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯈꯤ ꯁꯤꯕꯥꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯦꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯃꯗ ꯀꯞꯇꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯕꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯤꯜꯂꯛꯇꯨꯅ ꯁꯤꯕꯥꯒ ꯐꯨꯅꯕ ꯍꯧꯍꯜꯂꯛꯏ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯖꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯀꯥꯏ ꯒ꯭ꯔꯤꯟꯁꯨ ꯌꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯁꯤꯕꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤ ꯃꯈꯣꯏꯅ ꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯤꯡꯈꯠꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯕꯁꯇꯤꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕꯅꯤ ꯌꯦꯡꯉꯨ ꯃꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯊꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯌꯥꯈꯤꯗꯦ ꯃꯆꯟꯅꯨꯄꯤꯕꯨꯁꯨ ꯑꯩꯅ ꯐꯥꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯀꯟꯅꯕ ꯀꯌꯥꯃꯔꯨꯝ ꯍꯣꯠꯅꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯝꯇ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯅ ꯁꯤꯕꯥꯗ ꯌꯦꯡꯉꯨ ꯅꯪꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯐꯨꯊꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯩ ꯂꯥꯛꯂꯦ ꯅꯃꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯆꯠꯆꯐꯝ ꯄꯤꯅꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅꯁꯨ ꯌꯥꯝ ꯄꯣꯡꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯄꯣꯡꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ
ꯅꯪꯅ ꯅꯪꯒꯤ ꯑꯣꯛꯇꯕ ꯅꯆꯥꯅꯨꯄꯥꯗꯨꯗ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯅ ꯑꯩꯗꯤ ꯑꯩꯒꯤ ꯃꯊꯧꯅꯥ ꯐꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯀꯌꯥꯝ ꯆꯥꯎꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯒꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯣꯛꯇꯔꯒꯁꯨ ꯃꯍꯥꯛꯅ ꯑꯩꯇꯕꯨ ꯐꯪꯖꯔꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯖꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯕꯤꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯆꯥꯅꯨꯄꯥꯁꯦ ꯍꯧꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯌꯥꯔꯦ ꯈꯔ ꯍꯧꯗꯣꯛꯑꯗꯤ ꯍꯥꯏꯗꯨꯅ ꯖꯦꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯈꯣꯡꯕꯥꯡꯅ ꯀꯧꯊꯔꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯕꯥ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯖꯦꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯔꯗꯨꯅ ꯂꯪꯊꯣꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯊꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯖꯦꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯃꯥꯕꯨ ꯑꯁꯨꯝ ꯐꯨꯊꯔꯛꯏ ꯖꯦꯕꯤꯕꯨ ꯐꯨꯔꯗꯨꯅ ꯍꯅꯨꯃꯥꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯍꯅꯨꯃꯥꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯤꯡꯖꯪ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯁꯤꯡꯖꯪ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯈꯠꯇꯨꯅ ꯁꯤꯕꯥꯗ ꯌꯥꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨꯗ ꯊꯦꯡꯉꯨꯕꯗꯒꯤꯗꯤ ꯊꯥꯎꯃꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯒꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯩ ꯍꯧꯔꯛꯈꯤ ꯃꯃꯥꯡꯊꯛꯇ ꯐꯨꯅꯕ ꯃꯇꯝꯗ ꯖꯦꯕꯤ ꯑꯁꯤ ꯊꯥꯎꯊꯤꯒꯤ ꯃꯔꯛꯇ ꯇꯥꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯊꯥꯎ ꯉꯥꯛꯇ ꯇꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯩ ꯍꯧꯔꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇꯃꯛ ꯃꯩ ꯆꯥꯛꯇꯨꯅ ꯍꯤꯡꯅ ꯁꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯖꯩ ꯃꯃꯥꯗꯨꯁꯨ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯝꯃꯤꯟꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯃꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯇꯟꯖꯥꯗꯨꯗ ꯀ꯭ꯔꯤꯁꯅꯀꯥꯟꯇꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇꯁꯨ ꯃꯃꯥꯗꯨꯅ ꯆꯠꯄꯗꯣ ꯃꯍꯥꯛꯁꯨ ꯌꯥꯈꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯃꯥꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯩꯅ ꯁꯤꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩ ꯆꯝꯕ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯆꯝꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯀ꯭ꯔꯤꯁꯅꯀꯥꯟꯇꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ ꯑꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕు ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯗꯨꯅ ꯑꯗꯨꯃꯛ ꯁꯥꯎꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯅꯪꯅ ꯁꯤꯕꯒꯤ ꯃꯇꯥꯡ ꯄꯜꯂꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯎꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯍꯟꯕꯤꯔꯅꯨ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯗꯨꯕꯨ ꯂꯧꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯃꯄꯥꯗꯨꯅ ꯈꯪꯈꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯥꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯞꯇꯨꯅ ꯃꯄꯥ ꯑꯇꯣꯟꯕꯗꯨꯕꯨ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯄꯥꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯁꯦꯡꯅ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯅꯦꯔꯦꯇꯔꯅ ꯍꯥꯏꯔꯤꯕꯁꯤ ꯐꯠꯇꯕ ꯀꯌꯥꯃꯔꯨꯝ ꯋꯥꯡꯗꯨꯅ ꯂꯩꯇꯥꯔꯒꯁꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯁꯦꯡꯕ ꯚꯛꯇ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯁꯣꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯖꯦ ꯕꯖꯔꯪꯒꯕꯂꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯃꯨꯚꯤꯒꯤ ꯔꯦꯇꯤꯡ ꯑꯁꯤ ꯆꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯏꯖꯔꯝꯒꯦ ꯊꯥꯒꯠꯆꯔꯤ